Hai mayam, aigi nusiraba viewersingbu ahanmaktada ikai kumnabu utsari salam tawjari assalamualaikum. Ado mayam thamnesu ubadasu tum khambiramani mayamna ngarang ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯅꯥꯎꯕ ꯃꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯟꯅꯒꯤ ꯑꯔꯤꯕꯗꯣ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯦ ꯁꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯝꯃꯅꯤ ꯑꯗꯣ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯒꯦꯅ ꯁꯨꯝ ꯃꯥꯒꯤ ꯐꯣꯇꯣ ꯈꯔ ꯑꯩ ꯍꯥꯟꯅꯗꯒꯤ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯖꯕꯅꯦ ꯑꯗꯣ इखंग खंगौदना मागी यूट्यूब चैनल से डिलीट तौग्रे से आई ngarang gi numidang sida ai thengnaजबने थेंगनबसे इखोगी अयुक तबदी अंगा अमनदी हेउबा आइगी यूट्यूबर ओइबने मासु को अदु मानदि हेउबा सुम ब्रो नौबो मैदु मागी ना हायरगा आइनदि मखा तानदि मगोंदा हंगमदबसिदा आइना थबुक चलुबनी को थबुकसिना मी ngaire ना इसे खरा थोना सुम चले चटपदे अदु आइ कइनो माना ब्रो नौबो मैसिबु कइदोबु यावरब जानो आइ सुम खल्ला खल्ला चटपा अदु वीडियो दि आइ येंगदे को यूट्यूब ति येंगदे अमत नेट की थबक चिंगरांग अमति येंगदे अदुगा नुमिदांग आई थबक हला कांदा येंग मने यूट्यूब से पाइबने आई येंग मने अदुदा ब्रो नौबो मैगी फोटो सिंदो आई कलेक्शन तौरगा आई वीडियो सेम थागत केनदि आशा तौबा ngarang si नुमिदांग अदुदा तान चाना सासिन करगे वीडियो से नौबो मैगी डिलीट तौबगी से थेंगनबा येंगे येंबसिदा माना कप्पा खोपा एदिगि वखन नुंगाइतबदो सुम येंगा नुंगाइजदबा अदो आइसु खुतकता वीडियो दो फोटो दो सेमे कलेक्शन तौरगा सेम थागले थागपा आइना चुमनागे आइना ब्लॉग ओइना आइना सेमगा हाइबदि नम्मगा आइगी इसागे कइ नम्मगा आइ मागे दमक नम्मगा थागतकेना सो खलमने अदो नसि सेम थागतसा इसिने अदो याम नुंगाइते आइना ख्वाइगी पामजबा टेलेंट लैबा मणिपुरगी यूट्यूबर हारगदि मासो अमने अदगी अखोय मुस्लिम दा हारगना साबिर अहमद लैरे सिजु मास पामे अदुगा अनि अहुम सुबदना सजनकर लैरे बुबेरोल लैरे मोई टीम की तातोन को करिगो मैम लैरे को आदि रतन को करि को लोय लैरे सोइन एंगे सब्सक्राइबर मोई सब्सक्राइबर अमने बिग फैन अमने अदो याम नुंगाइते अदगी मागी सिगा चमानबा आइगोन थौतोम थोखिबादा आइगी चैनल आइगी मणिपुर की नाट की ओइबा थागतपा बिग चैनल से सनातोम बेयरपुक चैनल हाइबा चैनल से सिसु सुमैना मागी तौरिबा सुमैना चमानना कॉपीराइट अहुम लागा खंगौदना लागा डिलीट तौखिबा आइगिदि सब्सक्राइबर यामद्रि ब्रोगिना नौबो मैगिना 200 अब लेरमे को अब सब्सक्राइबर ने के 200 के हारसु यारे खरा हेले मागिदो अदो आइगिना 40 के यौदरबा नुंगाइत्रिसि मागी सब्सक्राइबर दु नतेको सुम इकोइना वाजरुबा वीडियो सेमदा यदि एडिट तौबदा वाजरुबदो अदुगी दमकता सुम नुंगाइजदबा नुमिनिनी हुमनी सरा सिटले सिटपा इसे चाइ चाबदी चानिंगदा चाबा सरा सिटपगा समानै मपुंग फाना चादे हाइबको अदुना दा नावबो मैदी करी ओइरंगनी आइना सुमेन तौबसिनदि मादि करी ओइरंगनी हाइबसे मायम खंबियो सपोर्ट तौबियो मागी चैनल अनौबा हांगमे आइना ngasai lau karapata ngai ko lau chalubani lau karapagani aina video sin namjari si wa hayo saite ko mayam soirasu mayam ngapiyo ado ngasai yamda 116k subscriber yaukrame magi do helamani hojikti ko ado mai si mayam support taubiyo subscribe taubiyo aige subscriber singnasu subscribe tawdaba yauragadi subscribe tawjanbiyo aduga माबु सपोर्ट तौबियो मागी तौरिबा अदुमना आइबुसु मायम सपोर्ट तौबियो सब्सक्राइब तौबियो अदो आइगी वीडियो सिना मा
ꯃꯥꯒꯤ ꯆꯦꯅꯦꯜ ꯃꯥꯏ ꯃꯁꯥꯃꯛ ꯌꯧꯍꯟꯕꯤꯌꯨ, ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯒ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯤ, ꯃꯣꯏ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯗ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯖꯔꯤ. ꯑꯗꯣ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯗꯦꯀꯣ, ꯑꯩꯁꯨ ꯌꯨꯇꯨꯕꯀꯤ ꯃꯔꯝꯗ ꯀꯔꯤ ꯅꯣꯂꯦꯖ ꯂꯩꯇꯦ. ꯑꯗꯒꯤ ꯑꯩꯅ ꯈꯔ ꯄꯥꯝꯖꯕ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕ ꯈꯔ ꯄꯥꯝꯖꯕ, ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯉꯥꯏꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯊꯥꯒꯠꯆꯕꯅꯤ. ꯑꯩ ꯑꯃ ꯍꯥꯕꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯨ ꯑꯗꯥ ꯑꯩ ꯀꯔꯤꯝ ꯄꯥꯝꯖꯗꯦ. ꯆꯨꯝꯅꯇꯒꯤ ꯍꯣꯏ ꯑꯩꯒꯤꯁꯤ ꯍꯥꯟꯅ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯝꯕꯅꯦ. ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯝꯕꯗ 20K ꯌꯧꯕ ꯀꯥꯟꯁꯤꯗ ꯑꯩ ꯃꯣꯅꯤꯇꯥꯏꯖ ꯇꯧꯋꯦ. ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯁꯤ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯅꯤꯅ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯌꯥꯗ꯭ꯔꯦ. ꯌꯥꯗꯕꯗꯨꯗꯒꯤ ꯍꯥꯟꯅ ꯀꯣꯄꯤꯔꯥꯏꯠꯄꯨꯗꯤ ꯑꯃ ꯂꯩꯕꯁꯤꯅ ꯀꯅꯥꯅ ꯇꯧꯔꯛꯑꯦ ꯍꯥꯏꯕꯗ ꯃꯤꯡ ꯄꯟꯗꯤ ꯄꯟꯅꯤꯡꯗ꯭ꯔꯃꯤ, ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯑꯝꯃꯒꯦ. ꯕ꯭ꯔꯣ ꯁꯥꯕꯤꯔ ꯑꯃꯅ ꯇꯧꯕꯅꯦ. ꯑꯩ ꯃꯉꯣꯟꯗ ꯔꯤꯀ꯭ꯋꯦꯁ ꯀꯟꯅ ꯑꯩ ꯍꯥꯏꯖꯩ, ꯇꯧꯖꯩ. ꯚꯤꯗꯤꯑꯣ ꯀꯛꯈ꯭ꯔꯦ, ꯌꯥꯗ꯭ꯔꯦ ꯁꯤꯅꯤ ꯃꯥꯅ. ꯑꯗ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯃꯇꯦꯛ ꯁꯦꯝꯃꯒ ꯀꯩꯗꯧꯕꯅꯤꯀꯣ, ꯃꯥꯏ ꯐꯨꯜ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣ ꯅꯠꯆꯗꯦ. ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ, ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ. ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯋꯥꯏꯕꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯇꯨꯕꯔ ꯑꯝꯇ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯊꯝꯖꯒꯦ. ꯃꯨꯁꯂꯤꯝꯅ ꯀꯔꯝꯕꯅꯣ, ꯃꯩꯇꯩꯅ ꯀꯔꯝꯕꯅꯣ, ꯇ꯭ꯔꯥꯏꯕꯦꯜꯅ ꯀꯔꯝꯕꯅꯣ, ꯆꯞ ꯃꯥꯟꯅꯩ. ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ, ꯀꯪꯂꯩꯄꯥꯛ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ. ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ. ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯃꯥꯒꯤ ꯀꯣꯄꯤꯔꯥꯏꯠꯇꯣ 90 daysꯅꯦ. 90 daysꯇꯣ ꯍꯟꯗꯣꯛꯑ ꯃꯇꯨꯡꯗꯅꯤꯀꯣ ꯑꯩꯅ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯤꯁꯦ. ꯑꯗꯣ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯁꯤ ꯌꯥꯗ꯭ꯔꯦ. ꯌꯥꯗꯕꯗꯒꯤ ꯑꯩ ꯑꯈꯪ ꯑꯍꯩꯗ ꯇꯥꯟꯅꯔꯦ. ꯐꯣꯟ ꯇꯧꯔꯒ ꯑꯃ ꯇꯧꯔꯒ ꯑꯩ ꯍꯪꯅꯔꯦ. ꯑꯗꯨ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯂꯣꯏꯅ ꯀꯛꯊꯠꯂꯣꯅꯁꯨ ꯃꯦꯁꯦꯖ ꯂꯥꯛꯑꯦ. ꯖꯤꯃꯦꯜꯗ ꯂꯥꯛꯑꯦꯕ. ꯃꯦꯁꯦꯖꯇꯨ ꯂꯥꯛꯄꯗꯨꯗ ꯑꯩꯅ ꯃꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏ ꯀꯛꯊꯠꯂꯒꯦ, ꯑꯗꯨꯒ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯒꯦꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯅ A to Z 1ꯗꯒꯤꯅ Z ꯐꯥꯎꯁꯦ ꯂꯣꯏꯅ ꯀꯛꯄꯅꯦꯕ, ꯑꯩꯅ ꯗꯤꯂꯦꯠ ꯇꯧꯊꯣꯛꯄꯅꯦꯕ. ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛ ꯇꯧꯕ ꯈꯣꯠꯄ ꯂꯣꯏꯅ ꯌꯥꯎꯅ ꯀꯛꯈ꯭ꯔꯦ. ꯀꯛꯈ꯭ꯔꯕꯅꯤꯅ ꯅꯧꯅ ꯑꯃꯨꯛ ꯊꯥꯒꯠꯂꯦ ꯑꯩꯅ. ꯑꯗ ꯄꯕ꯭ꯂꯤꯛ ꯋꯥꯁꯇꯣ ꯐꯨꯜ ꯂꯩꯔꯝꯕꯗꯨꯗꯒꯤ ꯄꯨꯔꯥ ꯖꯤꯔꯣ ꯂꯦꯚꯦꯜꯗ ꯂꯩꯔꯦꯕ. ꯖꯤꯔꯣꯗ ꯂꯩꯕꯗꯨꯗꯒꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯌꯥꯗꯧꯔꯦ. ꯌꯥꯝꯗ꯭ꯔꯦ. ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯑꯩ ꯕ꯭ꯂꯣꯛ ꯑꯗꯒꯤ ꯃꯨꯛꯕꯥꯡ ꯑꯗꯩ ꯑꯃ ꯍꯥꯕꯤ ꯖꯥꯕꯤ ꯂꯣꯏꯅ ꯑꯩ ꯄꯨꯂꯞ ꯑꯩꯅ ꯁꯪꯕ ꯃꯇꯝ ꯅꯝꯕ ꯃꯇꯝꯗ ꯑꯩ ꯅꯝꯃ ꯊꯥꯒꯠꯆꯔꯛꯀꯦ. ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯅꯥꯎꯕꯣꯏ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯁꯨ ꯑꯩ ꯁꯨꯡꯁꯣꯏ ꯊꯦꯡꯅꯅꯉꯥꯏ ꯑꯩ ꯍꯣꯠꯅꯖꯔꯛꯀꯦ. ꯑꯩꯒꯤ ꯑꯁꯥ ꯂꯩ, ꯃꯣꯏꯒ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯕꯒꯤ ꯑꯁꯥ ꯂꯩꯖꯩ. ꯑꯗꯣ ꯑꯩꯒꯤ ꯊꯕꯛꯅ ꯑꯗꯒꯤ ꯑꯩꯅ ꯅꯪꯗꯕꯗꯒꯤ ꯃꯈꯣꯏꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕꯅꯤ. ꯑꯗꯣ ꯋꯥ ꯂꯣꯟꯕꯁꯨ ꯍꯩꯇꯦ. ꯃꯌꯥꯝ ꯃꯔꯛꯇꯅ ꯄꯠ ꯇꯠꯂꯦꯀꯣ. ꯑꯩ ꯏꯁꯥꯒꯤ ꯋꯥꯁꯦ ꯑꯩ ꯂꯣꯟꯕ ꯍꯩꯖꯗꯕꯒꯤꯅꯤ. ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯁꯤꯒꯤꯁꯨ. ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯈꯪꯍꯧꯗꯦ. ꯍꯥꯏꯕꯗꯤ ꯌꯨꯇꯨꯕꯔ ꯃꯁꯦꯟꯅꯤ. ꯑꯩ ꯕ꯭ꯔꯣ ꯅꯥꯎꯕꯃꯩꯅ 1K ꯌꯧꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯑꯩꯅ 5K 6K ꯑꯗꯨꯝ ꯑꯕꯞ ꯌꯧꯔꯦ. ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯥꯜꯂꯦ ꯍꯥꯡꯕ ꯆꯦꯅꯦꯜ. ꯑꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯃꯥꯅ, ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯝꯇ ꯊꯥꯡꯒꯠꯄꯤꯔꯛꯎ ꯕ꯭ꯔꯣ, ꯁꯤꯌꯥꯔ ꯇꯧꯕꯤꯔꯛꯑꯣꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯃꯦꯁꯦꯖꯇ, ꯀꯃꯦꯟꯗ. ꯑꯩ ꯑꯣꯀꯦ ꯂꯧꯏ, ꯑꯣꯀꯦ ꯑꯣꯏ, ꯑꯣꯀꯦ ꯍꯥꯏ. ꯑꯗꯩ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯍꯥꯏꯔ ꯑꯩ ꯑꯗꯨꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯍꯥꯞꯄꯤꯕꯅꯦ ꯃꯥꯒꯤ. ꯑꯗꯨꯝ ꯃꯥꯅꯗꯤ ꯀꯥꯎꯔꯝꯕ ꯌꯥꯏꯀꯣ, ꯑꯩꯅꯗꯤ ꯀꯥꯎꯖꯗꯦ ꯑꯗꯨꯒꯤ. ꯑꯗꯣ ꯑꯩꯅ ꯍꯥꯞꯈꯤ. ꯑꯗꯨ ꯃꯇꯝꯗꯨꯗ ꯀꯅꯥꯒ ꯃꯥꯒ ꯂꯣꯏꯅꯩ ꯍꯥꯏꯕꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯇꯌꯥꯏ ꯕꯨꯠꯇ ꯈꯔ ꯐꯖꯕ ꯃꯣꯏ ꯇꯤꯝꯒ ꯂꯣꯏꯅꯩ ꯃꯇꯝꯗꯨꯗ. ꯑꯗꯣ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅꯦ. ꯍꯥꯏꯕꯗꯤ ꯑꯐꯥꯎꯕ ꯍꯥꯏꯕꯗꯤ ꯀꯨꯏꯍꯧ ꯖꯠ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯏꯁꯤ ꯀꯨꯏꯕ ꯅꯠꯇꯦꯀꯣ. ꯑꯗꯣ ꯁꯆꯤꯟꯒꯔ ꯈꯣꯏ ꯀꯔꯤꯈꯣꯏ ꯂꯣꯏꯅꯔꯦ, ꯕꯦꯔꯣꯟ ꯈꯣꯏ. ꯑꯗꯣ ꯃꯈꯣꯏ ꯕꯦꯔꯣꯟ ꯈꯣꯏ ꯀꯔꯤꯈꯣꯏꯁꯤꯗꯤ, ꯔꯇꯟ ꯈꯣꯏ ꯕꯦꯔꯣꯟ ꯈꯣꯏꯁꯤꯗꯤ ꯍꯥꯟꯅ ꯂꯛꯀꯤꯗ, ꯑꯗꯒꯤ ꯅꯥꯎꯕꯃꯩ ꯈꯣꯏꯗꯤ ꯂꯛꯀꯤꯒꯤ ꯑꯦꯛꯇꯔ ꯑꯃꯅꯤ, ꯑꯐꯥꯎꯕ ꯑꯃꯅꯤ. ꯑꯗꯨꯅ ꯑꯗꯒꯤ ꯃꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯁꯆꯤꯟꯒꯔ ꯈꯣꯏ ꯃꯈꯣꯏꯈꯣꯏ ꯂꯣꯏꯅꯔꯦ. ꯂꯣꯏꯅꯕꯗꯒꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯖꯔ ꯌꯧꯗꯅ 100K ꯌꯧꯗꯅ 200K ꯌꯧꯗꯅ ꯍꯧꯖꯤꯛ 300K ꯌꯧꯔꯝꯗꯥꯏꯁꯤꯗ ꯃꯌꯥꯝ ꯌꯨꯇꯨꯕꯀꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ
ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯇꯅ ꯗꯤꯂꯦꯠ ꯇꯧꯕꯤꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯕ꯭ꯔꯣ ꯅꯥꯎꯕꯃꯩ ꯕꯦꯔꯣꯟ ꯁꯆꯤꯟꯀꯔ ꯇꯥꯇꯣꯟ ꯑꯗꯒꯤ ꯔꯇꯟ ꯂꯌꯣꯟ ꯃꯣꯏ ꯇꯤꯝ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯑꯩꯈꯣꯏꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯅꯥꯎꯕꯃꯩꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯖꯔꯤ ꯑꯗꯒꯤ ꯑꯩꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯀꯃꯦꯟꯗ ꯃꯌꯥꯝꯅ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯤꯕꯨ ꯁꯣꯏꯔꯒꯁꯨ ꯁꯤ ꯋꯥꯠꯂꯤ ꯁꯖꯦꯁꯟ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯇꯧꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯅꯦꯝ ꯑꯋꯥꯡ ꯈꯥꯏꯅꯔꯣꯏꯁꯤ ꯍꯥꯏꯕꯗꯨ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯩꯈꯣই ꯃꯨꯁꯂꯤꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯁꯤ ꯈꯔ ꯋꯥꯠꯂꯦꯕ ꯋꯥꯠꯄꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯚꯤꯗꯤꯑꯣ ꯅꯝꯃꯨꯕꯁꯦ ꯑꯁ ꯀꯔꯤ ꯑꯣꯏꯗꯅ ꯀꯩꯗꯧꯗꯅ ꯁꯛ ꯑꯁꯤꯒ ꯑꯗꯨꯒ ꯑꯗꯥꯒ ꯃꯌꯥꯝ ꯍꯥꯏꯕ ꯌꯥꯎꯋꯦꯀꯣ ꯁꯤꯃꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯏꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯈꯟꯗꯣꯛꯑꯒ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯒꯤ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯍꯦꯜꯂꯦ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯗꯨꯅꯕꯨ ꯕꯦꯔꯣꯟ ꯈꯣꯏꯅ ꯑꯗꯒꯤ ꯅꯥꯎꯕꯃꯩ ꯈꯣꯏ ꯁꯆꯤꯟꯀꯔ ꯈꯣꯏꯅ 300K ꯌꯧꯒꯦ ꯇꯧꯔꯤꯁꯤ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣই ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕ꯭ꯔꯣ ꯅꯥꯎꯕꯃꯩꯒꯤ ꯆꯦꯅꯦꯜ ꯗꯤꯂꯦꯠ ꯇꯧꯋꯦ ꯍꯥꯏꯕ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏꯗ ꯐꯥꯎꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯁꯞꯄꯣꯔꯠꯁꯤ ꯌꯥꯝꯕꯅꯤꯅꯀꯣ ꯑꯗꯒꯤ ꯌꯨꯇꯨꯕꯔ ꯃꯌꯥꯝ ꯑꯌꯥꯝꯕ ꯌꯨꯇꯨꯕꯔ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯑꯗꯨ ꯂꯣꯏꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯊꯝꯕ ꯑꯗꯩ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯊꯥꯒꯠꯂꯛꯄ ꯂꯣꯏꯅ ꯊꯦꯡꯅꯩꯀꯣ ꯑꯗꯨ ꯍꯧꯖꯤꯛꯇꯤ 200 ꯌꯧꯒꯗꯧꯔꯦ ꯃꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯃꯣꯏꯁꯤ ꯀꯥꯏꯒꯗꯧꯔꯦ ꯈꯪꯗꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯁꯤꯇꯅꯤ ꯑꯩꯅ ꯍꯥꯏꯒꯗꯕ ꯑꯩꯅ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕꯗ ꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯉꯥꯛꯄꯤꯌꯨ ꯅꯅꯥꯎꯅꯤ ꯅꯆꯥꯅꯤ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯑꯩ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯉꯥꯏꯅ ꯅꯝꯕꯅꯦꯕꯀꯣ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯍꯧꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯗ ꯏꯗꯤꯠ ꯇꯧꯒꯦ ꯇꯧꯕꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯃꯌꯦꯞꯁꯦ ꯊꯥꯔꯝꯗꯕ ꯁꯥꯎꯟꯗꯨ ꯆꯠꯇꯕ ꯑꯗꯩ ꯁꯛꯈꯛ ꯎꯔ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯗꯤ ꯅꯧꯅ ꯑꯃꯨꯛ ꯅꯝꯕꯅꯦ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯡꯗ꯭ꯔꯦ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯁꯤꯒꯤꯁꯨ ꯑꯗꯣ ꯍꯛꯆꯥꯡꯁꯨ ꯉꯝꯗꯦ ꯑꯩ ꯂꯣꯛꯁꯨ ꯊꯨꯡꯉꯦ ꯑꯗꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯊꯤꯡꯒꯥꯏꯕ ꯑꯗꯒꯤ ꯂꯧꯁꯨ ꯍꯧꯖꯤꯛ ꯀꯨꯝꯃꯨꯏ ꯑꯗꯨ ꯀꯥꯔꯛꯄꯗꯁꯨ ꯉꯥꯏꯔꯤꯕ ꯂꯧꯁꯦ ꯑꯗꯨꯒꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯖꯔꯛꯏꯁꯤ ꯑꯗꯨ ꯃꯌꯥꯝꯅ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ ꯅꯥꯎꯕꯃꯩꯒꯤ ꯆꯦꯅꯦꯜ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯅꯧꯕ ꯆꯦꯅꯦꯜꯅꯤ ꯑꯗꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥꯒꯤ ꯆꯦꯅꯦꯜ ꯍꯥꯟꯅꯩ ꯑꯔꯤꯕꯗꯣ ꯀꯛꯈ꯭ꯔꯃꯤꯅ ꯑꯅꯧꯕꯁꯤꯃꯨꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯥꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯁꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯅꯥꯇꯣꯝ ꯌꯥꯏꯔꯤꯄꯣꯛ ꯑꯁꯤꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯑꯁꯁलाꯃꯨ ꯑꯂꯩꯀꯨꯝ